MLA Sambit Patra Bhavanda Kouduna Unakhre Houkhiba Numidangwairamdadi Delida BJPgi MLA ani Phi Takhatnage Toukhre Delida kem Kouduna Leiriba BJPgi MLA Singna Party asigi Manipurgi in charge oiriba Lok Sabhagi MP Sambit Patra Kouduna ngasi Numidangwairam Chanakia Purida leiba Manipur Bhavanda Unakhre Amaromda ngarang Numidangwairamdi Baban asimaktada BJPgi MLA sing pulap pulaga Makoina tawgadaba sing khananainabada Wahai wata henjali henjandi haibagi matangda Phi Takhatnage Toukhre Masak maming takthokningdaba MLA amana pausi asida hai ngarang numidangi mifam aduda Loukhiba warepki matungin Manipurdagi PR lauthogalaga popular government ama linganabagi wafam asi government pairiba Prime Minister natraga Union Home Minister da taksinba chumloi haina warep laukhe kem tawriba sing asidi minister su oidre icham chamba MLA oina leivane protocol da yengluraga makoida laingak seman bina batakna baibasi achumba nati haibasi khana baga loinana makoida takna bagi mahutta party gi high command oina takna na bawarep laukhibane MLA aduna makhata na haikhe kem tawriba MLA singsu wakhal laita na de tawriba mawong mataw sing asida tawgada basi fawbada chapsana lepthokna bangamdre adumakpu party gi oiba wafam ama laklavanina Manipurgi in charge oiriba Sambit Patra ihan hana unasi haina warep laukhe adumakpu mahak fawbada makoigi office ta chalaga unagumse Manipurgi miyamna ikoina center gi lusingba singe khongda tuduna leire haina pauthokpire maram aduna Bhavanda oina kaurasi haina warep launakhe warep adugi matungin telephone da pau phaunabada Sambit Patra Delhi da leiramkhide adubu MLA mayamna mahakpu athu akai gi oina Manipur Bhavanda unadaba yade haina phongdokhiba matungin mahak ngasi nungthilgi pung 3 kunthra tabada flight tongduna Delhi da thunglakhibanai pung 5 kunthra tarakba adwaida Bhavanda thunglakhi amasung MLA singa punna phaminaduna Manipur da laingak ama semnabagi matangda party gi lusingba sing unabada mateng pangbinaba amasung mahak nasu sawgatpinaba taksankhe makha taba kari thabak tawgadagi amasung kari warep laukhibagi haibagi marik sumba paude haujik phawba phangba ngamdre marak asida ngarang numidangwairam BJPgi MLA singgi oiba mifam ama Bhavanda pangthokhe mifam aduda MLA amana wangangbada aikhoigi maraktasu yamna sentiment oiduna hairoidaba wa haiba hainaraklabani haina phongdoklubada MLA amana hawgalaktuna Phi takhalakbadagi aina haigadoriba wadu aina haiba loidringaida nahakna mafam marang khangdana thawgalon ngaktana tawroklibadu karigino haiduna su mahakna su Phi takhalakhe mayam sangduna khamnabadagi kaina thangda MLA ama mafam adudagi Bhavan aduda leiraroi haina thokhe athengba matamda mahakpu themduna puraklaba tungda mahausagi phibamda leinakhe lamsang sigi MLA sorok haibam rajen TS Radhesyam amasung Dr Radhesyam Delhi da thunglare Nagaland gi police Khanbada Kuki Yaohankhidre Nagaland gi police constable Khanbagi recruitment process ta Kuki Garo Kasari amasung Karvi furup ki miyoi sing Yaohankhidre state asida hojik sathariba inauguration ki thawrang loisanduna furup mari asigi miyoi sing state ki indigenous inhabited ni haiba mayek sengna khangba ngamdriba phawbade police khanabagi recruitment process ta yawba yaroi haire state ki home department hiram asigi matangda haikhibada Nagaland scheduled tribe order 1970 gi matungin Naga tribe nataba mathakta pankhiba Naga nataba furup mari asibu state asigi scheduled tribe ni haina sakhange adumoinamak hairiba miyoising adu Nagaland gi permanent resident oigadabane kumjali singamaga chamapan hompuga humdoigi December amada Nagaland na state ama oidringai gi mamangdagi hauna state asida khundaduna leraklaba miyoisingbu state asigi permanent resident oina masakhange maramaduna Kuki Garo Kasari amadi Karvi furup ki miyoising amadi makhoigi sadan ogda singbusu scheduled tribe ki khudongchaba pire maduna maram oiraga Nagaland gi thabak changbada khudongchaba phangalle adubu hairiba furup mari asigi miyoising awang nongpok lamdamgi atai atopa state singdasu khundariba maramna narol da changlakhiba furup sing asigi miyoi kharada scheduled tribe ki certificate piramba yai haibagi chingnaba lai chamamna basi koganabagi pandamda inawnongna Kuki Kachari Garo amasung Karvi furup ki inauguration chathakibane thawrang asi loidriba phawbadi Nagaland police ki constable Khanbagi recruitment process ta yawba yaroi state laigangna lakholagliba thawrang asibu singnaraduna furup mari asigi miyoi singna Guwahati High Court ta writ petition ama file tawrakhre any Kuki tribe ta ST ki certificate pidabagi matangda Wakatkhre Manipur da scheduled tribe oina sakhanglaba any Kuki tribe ki miyoi singda state asigi deputy commissioner singna scheduled tribe ki certificate piu yadabagi matangda
एनी कुकी ट्राइब काउंसिल न मणिपुर की गवर्नर द वाकतखरे गवर्नर अजय कुमार भला न काउंसिल असिगी चेयरमैन ngамलाल दोंगेल न खुयेक पिदुना पिसनखिबा वाकतसे अमगी मतुंग इन स्टेट असिगी सखंगलब शेड्यूल ट्राइब की मनुंग चनबा फुरुप कुंथ्रागा मरिगी मनुंगद एनी कुकी ट्राइब हाइबसिसु अमने शेड्यूल ट्राइब की सर्टिफिकेट पीबा ngamdabana maram oiraga एनी कुकी ट्राइब की मियोइसिंगना मही मसिंग तंबा लैंगा की थबक तौबा अमसुंग अतै अतोपा तोंगान तोंगान बलैंगा की स्कीम सिंग फंगनबगी खुदोंग चाबा मांगल्ले हिरम असिदा गवर्नर न खुदकता मिजेंग चंगबिदुना डिस्ट्रिक्ट खुदिंगमकी डिप्यूटी कमिश्नर सिंगदा याथंग पीरगा एनी कुकी ट्राइब की मियोइसिंगदा शेड्यूल ट्राइब की सर्टिफिकेट पीहनब थौरांग लौखटबियो कांगलुप असिगी मियोइसिंगदा सर्टिफिकेट पीदबगी थौओंग असि अचुंबा नते हाइरे मणिपुर लेरिबा पीआर असि बीजेपी की प्रेसिडेंट रूल ने लोकेश्वर मणिपुर हौजिक लेरिबा प्रेसिडेंट रूल असि बीजेपी की प्रेसिडेंट रूल ने हौजिक मफम कयादा नोंमै कापनरंबा दु तोखरे हौजिक नोंमै कापनबा लेबलिबा सिगुमना इरांग हौरकपा मतमदा लेबलमलबदे ngasi thoklamliba si thoklamloi maram asina miyambu karisu leitana khanba BJP lenga asi maru phangna muthatlasi haina Nambol Block Congress Committee na sinduna ngarang lema pokpom bazar da pangthokiba Bot Sor Gadi Sor haiba signature campaign hogdokpagi thauramda Khundrakpam Kendra gi MLA TS Lokeshwar na phongdokre mahakna makhata na haikibada BJP lengang na 2027 da legislature election asi fauba tawni tawroi haiba ngamdre BJP na municipality election tawba pamdre rajniti tawba haibasi praja miyam gi thamoi joi tawna bohnagadavane मधुगी महूत्ता प्रजा मियाम दा किहंदुना बोट पिहलिबसी प्रजा मियाम अखोई कीदना अमतोइना लेमिनदुना नोनजबगी महूत्ता मियाम दो ओइना नोनजहनसी हाइखे थौरा मधुदा सीनियर पॉलिटिशियन ओ जॉय नंबोल केंद्र की एक्स MLA एन लोकेन NPCC की स्पोक्सपर्सन डॉक्टर रवि खान अमदे नंबोल ब्लॉक कांग्रेस कमिटी की प्रेसिडेंट एल बीरामणिना अथोइबा मिथुंगलेनसिंग ओइना सरुक याखे लोइना वांगांग लोइसिंगना BJP ना पाइखलिबा थबक थवोंग कया असिगी मायोक्ता मियाम पुनः थेंगनमिनसी हाइना फोंगोकनखे गाग मिसिदा सेनबा अमसुंग SITna फारे ममांग थागी तरागा मापनदा असम की ममिंग लेरबा जुबेन गार्गना सिंगापुर की समुद्रदा असम की NRI मियोइसिंग याउना चथकिबा पार्टी अमदा चिंगननिंगाई ओइबा मवोंगदा सिखिबा दुबु थिजिनबा सेमखिबा असम पुलिस के SP गुप्तना लुसिंगबा पर्सनल तराना साबा SITna सथरकबा इन्वेस्टिगेशन की सरुक अमा ओइना जुबेन गार्ग की मरी मता ओइबना असम पुलिस सर्विस कामरूप डिस्ट्रिक्ट DSP ओइबा सोंदिगा कौबा अमा फारे हाइरे पाव असिना मखाताना हाइरिबना ममांग थादा सिंगापुर नॉर्थ ईस्ट इंडिया की फेस्टिवल सिनखिबा श्याम कुमार महंत हाना मिसी असिगा मरी लेनना असम पुलिस ना फागतखिबा लेरबने हौजिक फावबदा असम पुलिस की CID ना मियोय मरी फाख्रबने